You are welcome to Discovery Kangleipa. ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯆꯤꯇ꯭ꯔꯀꯨꯞ ꯑꯃꯗꯤ ꯖꯣꯃꯔꯥꯖ꯫ ꯑꯁꯤꯕꯒꯤ ꯅꯤꯡꯊꯧ ꯖꯣꯃꯔꯥꯖꯅ ꯃꯅꯥꯏ ꯆꯤꯇ꯭ꯔꯀꯨꯞꯇꯕꯨ ꯀꯧꯔꯛꯏ꯫ ꯆꯤꯇ꯭ꯔꯀꯨꯞꯇ ꯈꯨꯕꯥꯝ ꯆꯥꯡꯖꯧ 10 ꯂꯣꯟꯅꯔꯗꯨꯅ ꯁꯥꯔ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯕꯒꯦ? ꯖꯣꯃꯔꯥꯖꯅ ꯑꯩꯒꯤ ꯏꯅꯥꯏ ꯑꯆꯥꯟꯕ, ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯤꯔꯝꯂꯦꯟꯗ ꯆꯠꯇꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯃꯔꯤꯛ ꯆꯨꯝꯅ ꯏꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯐꯒꯅꯤ ꯁꯥꯔ, ꯑꯗꯣ ꯑꯩꯅ ꯄꯨꯒꯗꯕ ꯒꯥꯔꯤꯁꯤꯕꯨ? ꯅꯠꯇꯦ, ꯊꯥꯎꯅ ꯆꯦꯟꯕ ꯒꯥꯔꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯗ ꯊꯥꯎ ꯐꯪꯅꯗꯕꯒꯤ ꯑꯋꯥꯕ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯏ꯫ ꯁꯦ ꯑꯥꯗ ꯎꯔꯤꯕ ꯏꯔꯣꯏ ꯊꯔꯣꯏꯕꯤꯁꯦ ꯇꯣꯡꯗꯨꯅ ꯆꯠꯂꯨ, ꯃꯤꯀꯨꯞꯇ ꯌꯧꯒꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯌꯥꯔꯦꯛꯇꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯒꯠꯂꯛꯀꯗꯕꯅꯤꯀꯣ꯫ ꯐꯒꯅꯤ ꯁꯥꯔ ꯅꯅꯥꯏ, ꯑꯩꯍꯥꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯆꯤꯇ꯭ꯔꯀꯨꯞꯇ ꯏꯔꯣꯏ ꯊꯔꯣꯏꯕꯤ ꯇꯣꯡꯂꯗꯨꯅ ꯃꯤꯔꯝꯂꯦꯟ ꯌꯧꯔꯛꯂꯦ꯫ ꯀꯣꯏꯅ ꯆꯠꯂꯤ꯫ ꯀꯅꯥꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕ, ꯅꯨꯄꯤ ꯐꯣꯏꯅꯕ, ꯃꯆꯤꯟ ꯃꯅꯥꯎ ꯁꯝꯕꯟ ꯈꯥꯅꯕ, ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯃꯠꯇ ꯆꯤꯊꯗꯅ ꯏꯔꯤ꯫ ꯍꯦꯟꯅ ꯀꯨꯞꯅ ꯊꯤꯒꯠꯄꯅ ꯀꯔꯝꯕ ꯏꯃꯨꯡꯗ ꯀꯔꯤ ꯂꯥꯏꯅꯥ ꯅꯥꯔꯤ, ꯅꯤꯁꯥ ꯆꯥꯕꯅ ꯀꯌꯥꯅꯣ, ꯑꯁꯨꯝꯅ ꯏꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯝꯂꯦꯟꯗ ꯄꯥꯡꯂꯛꯂꯦ꯫ ꯈꯨꯕꯥꯛ ꯂꯣꯟꯅꯖꯔꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯁꯥꯔ ꯑꯩ ꯂꯥꯛꯆꯔꯦ꯫ ꯖꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯃꯤꯔꯝꯂꯦꯟꯒꯤ ꯄꯥꯎꯃꯤ, ꯀꯔꯤ ꯊꯦꯡꯅꯔꯛꯄ ꯆꯤꯊꯗꯅ ꯇꯝꯃꯨ꯫ ꯁꯥꯔ ꯅꯅꯥꯏ ꯇꯝꯖꯒꯦ꯫ ꯃꯤꯔꯝꯂꯦꯟꯗꯣ ꯂꯝꯊꯨꯡꯐꯝ ꯀꯥ ꯂꯩꯇꯦꯗ, ꯑꯃꯣꯠꯄꯒꯤ ꯑꯃꯣꯠꯄ ꯉꯥꯛꯇ꯫ ꯀꯅꯥꯒꯤ ꯈꯣꯡꯕꯥꯟ, ꯇꯨꯔꯦꯟ ꯃꯄꯥꯟ, ꯑꯍꯥꯡꯕ ꯐꯠꯇ꯭ꯔꯕ ꯄ꯭ꯂꯥꯁꯇꯤꯛꯅ ꯈꯣꯡ ꯊꯥꯐꯝ ꯂꯩꯇꯦ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯂꯩꯔꯛ ꯁꯥꯊꯧꯕ, ꯈꯣꯡꯕꯥꯟ ꯂꯥꯜꯂꯨꯝꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤꯅ ꯎꯕ ꯐꯪꯂꯣꯏꯗꯕ ꯃꯔꯛꯇꯨꯗ ꯇꯉꯥꯏ ꯐꯗꯅ ꯂꯣꯠꯄꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯃꯣꯠꯄ ꯃꯔꯛꯇ ꯂꯩꯕꯗꯨꯗ ꯏꯁꯥꯁꯦ ꯐꯨꯔꯤ ꯉꯥꯛꯇ꯫ ꯃꯈꯥ ꯁꯝꯊꯔꯛꯎ ꯆꯤꯇ꯭ꯔꯀꯨꯞꯇ꯫ ꯁꯥꯔ ꯅꯥꯄꯁꯤꯅ ꯁꯦꯜꯋꯩ ꯅꯤꯛꯇꯅ ꯇꯥꯕꯤꯌꯨꯗꯣ꯫ ꯃꯤꯔꯝꯂꯦꯟꯒꯤ ꯃꯇꯧꯗꯣ ꯑꯉꯛꯄꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯁꯝꯕꯟ ꯈꯥꯅꯗꯨꯅ ꯆꯪꯅꯗꯕ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯗꯤ ꯂꯥꯎꯍꯧꯏ, ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ꯫ ꯃꯃꯥ ꯃꯄꯥ ꯌꯣꯛꯅꯤꯡꯗꯕ ꯃꯆꯥ ꯀꯌꯥꯅ ꯑꯍꯟ ꯑꯣꯏꯔꯕ ꯁꯨ ꯅꯣꯝꯕ ꯉꯝꯖꯗ꯭ꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯍꯣꯝ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯗ ꯊꯝꯕꯁꯨ ꯌꯥꯎꯍꯧꯏ꯫ ꯑꯗꯨꯒꯅꯦ ꯁꯥꯔ, ꯃꯄꯥ ꯁꯤꯕꯒꯤ ꯁꯣꯔꯥꯠ ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯍꯤꯡꯂꯤꯉꯩꯗꯗꯤ ꯃꯆꯥ ꯑꯃꯒꯤꯗ ꯈꯔ ꯂꯩ, ꯑꯃꯒꯤꯗ ꯑꯃꯨꯛ꯫ ꯁꯣꯔꯥꯠꯇꯨꯗ ꯊꯥꯕ ꯂꯨꯄꯥꯗꯨꯗꯤ ꯀꯔꯤꯅꯣ? ꯏꯁꯩ ꯁꯛꯄ ꯄꯨꯡ ꯌꯩꯕꯗꯣ ꯄꯩꯁꯥ ꯅꯝꯕꯣ ꯄꯣꯕꯖꯥꯠꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯀꯞꯄꯗ ꯑꯁꯨꯝꯅ ꯍꯥꯏ, ꯕꯕꯥ ꯍꯤꯡꯂꯤꯉꯩꯗꯗꯤ ꯋꯥꯅ ꯂꯦꯟꯈꯤꯗ, ꯂꯥꯏꯔꯝꯂꯦꯟꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯖꯣꯃꯔꯥꯖꯅ ꯋꯥꯗꯨ ꯇꯥꯕꯗ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯍꯥ, ꯁꯤꯔꯤꯕ ꯑꯍꯟꯗꯣ ꯏꯁꯣꯔ ꯊꯥꯖꯕ ꯑꯐꯕ ꯃꯤꯅꯤ꯫ ꯃꯈꯥ ꯇꯥꯖꯔꯛꯂꯒꯦ ꯁꯥꯔ꯫ ꯑꯉꯛꯄ ꯂꯥꯏꯆꯠ ꯑꯃꯅ ꯂꯥꯟꯗꯥꯍꯧꯔꯤ꯫ ꯃꯃꯤꯡꯗꯨꯕꯨ ꯀꯣꯔꯣꯅꯥ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯏꯃꯥꯁꯤ ꯀꯦꯟꯁꯔ, ꯈꯨꯔꯥꯇꯣꯟ ꯗꯥꯏꯁꯦꯟꯇ꯭ꯔꯤ, ꯏꯆꯦꯃ ꯏꯇꯣꯟ ꯐꯥꯏꯕ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯆꯦꯡꯌꯦꯟ ꯊꯥꯎꯌꯦꯟ ꯇꯧꯕꯗ ꯑꯆꯥ ꯑꯔꯝ ꯈꯔ ꯌꯥꯎꯕꯗꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯀꯌꯥꯁꯨ ꯐꯝꯅꯍꯧꯏ꯫ ꯃꯤꯔꯝꯂꯦꯟꯒꯤ ꯋꯥꯌꯦꯜꯀꯣꯛꯁꯤꯡ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯟꯅꯍꯧꯔꯤ꯫ ꯃꯔꯛꯇꯨꯗ ꯁꯥꯔ, ꯅꯤꯁꯥ ꯆꯥꯕ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯎꯏꯔꯨꯝ ꯃꯇꯧ ꯑꯃꯅꯤꯗ ꯁꯥꯔ꯫ ꯑꯣꯛꯂꯦ ꯆꯤꯇ꯭ꯔꯀꯨꯞꯇ, ꯑꯩ ꯇꯥꯕ ꯋꯥꯔꯦ꯫ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯁꯦꯝꯃꯨ꯫ ꯍꯌꯦꯡ ꯅꯣꯡꯃ ꯃꯈꯥ ꯄꯥꯔꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯤꯇ꯭ꯔꯀꯨꯞꯇꯅ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯉꯔꯥꯡꯒꯤ ꯃꯈꯥ ꯄꯥꯊꯔꯛꯏ꯫ ꯁꯥꯔ, ꯃꯤꯔꯝꯂꯦꯟꯒꯤ ꯇꯝꯕ ꯅꯨꯄꯥꯁꯤꯡ ꯑꯌꯥꯝꯕꯅ ꯍꯨꯃꯥꯡ ꯇꯥꯕ ꯊꯕꯛ ꯁꯨꯗꯕꯅ ꯃꯕꯨꯛ ꯇꯍꯤ ꯀꯪꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯗ꯭ꯔꯤꯕꯗꯤ? ꯁꯥꯔ, ꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯃꯦꯆꯤꯟꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯅ
ꯊꯕꯛ ꯁꯨꯗꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯊꯤꯅꯕꯗ ꯁꯦꯜꯕꯨꯗꯤ ꯂꯣꯏꯅ ꯄꯥꯏꯅꯩ꯫ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤꯁꯤꯡꯅ ꯀꯝꯗꯧꯍꯧꯔꯤ? ꯁꯥꯔ, ꯃꯈꯣꯏꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯇꯨꯔꯦꯟ ꯃꯣꯠꯂꯛꯄꯅ ꯏꯁꯤꯡ ꯍꯣꯠꯅꯗ꯭ꯔꯦ꯫ ꯏꯁꯤꯡ ꯇꯦꯡꯀꯤꯗꯒꯤ ꯍꯋꯥ ꯒꯥꯔꯤꯅ ꯌꯨꯝ ꯌꯨꯝꯗ ꯌꯣꯟꯕ ꯊꯤꯟꯕ ꯆꯠꯂꯤ꯫ ꯑꯗꯨꯗꯒꯤ ꯐꯧꯁꯨ ꯃꯤꯟꯅ ꯂꯣꯏꯅ ꯁꯨꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯨ ꯍꯛꯆꯥꯡ ꯆꯤꯛꯄ ꯅꯥꯕꯒꯤ ꯂꯥꯏꯅꯥꯅ ꯂꯥꯏꯌꯦꯡ ꯀꯣꯛꯁꯤꯡ ꯃꯊꯥ ꯁꯥꯟꯅꯍꯧꯔꯤꯗ ꯁꯥꯔ꯫ ꯏꯁ, ꯂꯣꯏꯔꯦꯗꯅ ꯁꯨꯅꯤꯡꯗꯕꯤ ꯃꯌꯥꯝꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯀꯅꯤ ꯈꯪꯒꯅꯤ꯫ ꯖꯣꯝ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ, ꯃꯈꯣꯏꯕꯨ ꯅꯩꯒꯦ ꯈꯪꯒꯅꯤ꯫